Thaina matam amada lembi kaubi laisabi ama leirami. Magi mama mapa anaba amadagi masa yamna sonbana hogal kangatpa phawba ngamdana famungdagi helamde. Aduna lembina khulgi inakaira khunba mi singi nongmagi aphangba thabak surami. Phi suba, kolik fengba, angang loba amadi phau suba kaya asi taurami. Adudagi fanglakpa cheng hawai mini hek nungsiduna hirol hapirakpa aduna mapaga mamaga moy ahum hinglami. Mapaga mamagadi lembigi khanbada yamna wajarami. Nupiga oibaga karam thoadabano haina moina sikraba matungda haiduna khul aduda lembigi ingkoldi yamna chawrami. Adubu uwa kayana yamna songlami ingkol koibinabasu laitabanina aduna khulgi mi kharana lembigi mama mapagagi ingkolda mitaba kalakpa kayasu yawnarami. Aduna lembigi mamaga mapaga asi sikhiba ngaiduna leibasu yawnadaba nate. Nongma lembina migi yumda thabak suba loiduna makhutta cheng amadi hensang napi puduna yum yawnaba laklami. Khulgi nupana ha kharana Lembi tabro akoina koisi tabro Lembi khumdine managa pangmu chalo sibo kai haigi bungsing taba male wari amda sum sananing tawbuni ne kari wari oibirabano aiso thengi ibung imaga ipaga so aibu lakpa ngairamlani hoine no imaga ipaga dudi nungtige dum ngai lerabani ne aikhoi nong phadokni ne ha natrui tawseng ai thengi yumda yobada mamlani hayeng oina sanarase warobinu ko ibung ai chalage. Lembigi mangda thali naha sing aduna o ngai khoni lembi kuirone akoina sadoi wari se nangi amadi noigi ima pa khoigi phanana bani ne nangi ibung haina akoida kobudo adu koguno haibiro ai thengli bung sing as ibung lu koro konu ne se akoi wa hage nangi na tawdo akoi yengba yam nungaite nasak na tawsu thiba nate nang na migi yumthong kuding chatuna thabak wana subudo akoi ni yengba ngamdadana akoi na nangi fanana ba haibane kari oirabano ai bhapta ba ngamjatre ibung naha sing adudagi amana wase koi thoroge sini nangse aigi nupi oirage nungaina layo aigi fajaraba yumaduda asuk wana bo hingadro nangna ai leiringaida naha sing aduna yai he daw nangi wadudi aina hagi khalamane nangna hankre ai chalage lambi se thadokpiyo ibungsing thadokine aigi tawgi pakhumdo hanam to piramunne lembi mahapamdraso nangna pamba amekta khalune akoi mayamgi maraktagi yabroi taw mayam lembina na thaiduna namduna ngausinaba naha sing adudagi nanthokuna chelai makhuna koliba ensang napi sing adu tai jengdusu thomok macha adudagi haidoi aduga moidagi nanthokuna chelai lembi jenginu ne nasaiba phajakai nangina tawdo akoi yengba ngamdre apama madi haramune lembi kaptuna yumda changlai aduga ayawba cheng khara aduga chak thongkatpa hawi mapaga mamagana lembigi mataw aduda kaidawre lembi nangbu ipa pakhatpagum tawriba adubo kaisu tawdide ima hakchang khara wabagine nangbu nasaka do ngamdrabane he oh icha lembi se wabana loiramni dako baba amuk kablakanu ko ai kaisu wadise phareba waba hojikti ai chakse thuna thonglaage aduga chananaba icha asida ibani na tawbiriba se kharinu khangdre siba sungamda hingba sungamda he lai noise onthoknu phatkidre dako asu wahan besibu karigino ai khoina migi phatana ba kari tawrubagino lai se leitabani ne lai se leiramlabadi nang aina laibu lacharakpa khurumjarakpa kaya se ubiramgani khangbiramgani do icha lembisu wahallam loini he lembigi mama as ima baba nabani gido amo hora bro nabani gi wasing do hena wai engonda
ꯑꯩ ꯋꯥꯗꯤ ꯍꯥꯏꯔꯦꯗꯅ ꯃꯈꯥ ꯇꯥꯔꯅꯨꯀꯣ ꯑꯃꯨꯛ ꯂꯦꯝꯕꯤꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯂꯗꯨꯅ ꯃꯃꯥꯒ ꯃꯄꯥꯒ ꯑꯗꯨ ꯄꯤꯖꯔꯝꯃꯤ ꯑꯗꯨꯒ ꯃꯥꯁꯨ ꯆꯥꯔꯗꯨꯅ ꯃꯃꯥꯒ ꯃꯄꯥꯒ ꯑꯗꯨ ꯇꯨꯝꯊꯈ꯭ꯔꯦ ꯂꯦꯝꯕꯤꯗꯤ ꯉꯁꯥꯏꯒꯤ ꯅꯍꯥꯁꯤꯡ ꯑꯗꯨꯒꯤ ꯋꯥꯁꯤꯡ ꯑꯗꯨꯗ ꯇꯨꯝꯕ ꯌꯥꯗꯗꯨꯅ ꯃꯈꯣꯜꯗꯤ ꯊꯣꯛꯇꯨꯅ ꯀꯞꯂꯤ ꯑꯁꯨꯝꯅ ꯅꯣꯡꯉꯥꯟꯈꯤꯕ ꯈꯪꯍꯧꯗꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯦꯝꯕꯤꯒꯤ ꯂꯝꯕꯤꯗ ꯉꯔꯥꯡꯒꯤ ꯂꯝꯍꯦꯟꯕ ꯅꯨꯄꯥ ꯅꯍꯥꯁꯤꯡ ꯑꯗꯨꯅ ꯂꯛꯅꯕ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯀꯌꯥ ꯇꯧꯔꯝꯃꯤ ꯂꯦꯝꯕꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯞꯄ ꯂꯦꯞꯂꯝꯗꯦ ꯍꯧꯖꯤꯛꯇꯤ ꯂꯦꯝꯕꯤꯒꯤ ꯃꯇꯧꯗ ꯁꯣꯔꯥꯔꯦꯜꯒꯤ ꯂꯥꯏꯅ ꯎꯔꯝꯃꯤ ꯂꯦꯝꯕꯤꯒꯤ ꯃꯇꯧ ꯑꯗꯨ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕꯤꯔꯝꯃꯤ ꯁꯣꯔꯥꯔꯦꯜꯅ ꯅꯨꯄꯥ ꯅꯍꯥꯈꯩꯗꯨꯅꯁꯨ ꯂꯦꯝꯕꯤꯕꯨ ꯅꯝꯗꯅ ꯂꯧꯅꯕ ꯈꯟꯅꯔꯝꯃꯤ ꯑꯗꯨꯅ ꯂꯦꯝꯕꯤꯁꯤ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯑꯃꯒꯨꯝꯅ ꯅꯍꯥꯁꯤꯡ ꯑꯗꯨꯅ ꯈꯨꯜ ꯑꯗꯨꯗ ꯁꯟꯗꯣꯛꯄꯤꯔꯝꯃꯤ ꯂꯦꯝꯕꯤꯒꯤ ꯏꯪꯈꯣꯜꯕꯨ ꯀꯜꯂꯛꯄ ꯑꯍꯜꯈꯩꯅ ꯇꯟꯖꯥ ꯑꯗꯨ ꯆꯥꯔꯦ ꯈꯟꯗꯨꯅ ꯂꯦꯝꯕꯤꯒꯤ ꯏꯃꯨꯡꯗ ꯈꯨꯜꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯈꯤꯅꯕ ꯏꯔꯥꯡ ꯍꯧꯔꯝꯃꯤ ꯌꯨꯝ ꯐꯥꯎꯕ ꯆꯪꯂꯛꯇꯨꯅ ꯄꯣꯠꯆꯩ ꯊꯨꯒꯥꯏꯕ ꯀꯤꯍꯟ ꯈꯪꯍꯟꯕ ꯀꯌా ꯇꯧꯔꯝꯃꯤ ꯈꯨꯜꯒꯤ ꯐꯠꯇꯕ ꯃꯤꯑꯣꯏ ꯈꯔꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯦꯝꯕꯤꯒꯤ ꯃꯃꯥꯒ ꯃꯄꯥꯒ ꯑꯗꯨ ꯑꯍꯤꯡ ꯑꯃꯗ ꯁꯤꯔꯝꯈꯤ ꯂꯦꯝꯕꯤꯅ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯄꯥꯒ ꯃꯃꯥꯒ ꯑꯗꯨ ꯁꯤꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯂꯦꯝꯕꯤ ꯃꯄꯥꯒ ꯃꯃꯥꯒꯕꯨ ꯀꯣꯜꯂꯗꯨꯅ ꯌꯥꯝꯅ ꯍꯧꯅ ꯍꯧꯅ ꯀꯞꯂꯝꯃꯤ ꯑꯗꯨꯒ ꯂꯦꯝꯕꯤꯁꯨ ꯋꯥꯟꯊꯈꯤꯔꯝꯃꯤ ꯂꯦꯝꯕꯤꯒꯤ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯌꯨꯝꯊꯪꯅꯕꯁꯤꯡ ꯑꯗꯨ ꯆꯪꯂꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯗꯒꯤ ꯈꯨꯜꯒꯤ ꯃꯤꯁꯤꯡꯁꯨ ꯃꯊꯪ ꯃꯊꯪ ꯂꯥꯛꯅꯗꯨꯅ ꯃꯤ ꯃꯌꯥꯝ ꯄꯨꯝꯅꯤꯡ ꯅꯤꯟꯈ꯭ꯔꯦ ꯅꯨꯡꯉꯥꯏꯇꯕꯁꯨ ꯌꯥꯎꯏ ꯀꯂꯛ ꯄꯦꯟꯕꯁꯨ ꯌꯥꯎꯅꯩ ꯑꯐꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯂꯦꯝꯕꯤꯕꯨ ꯏꯁꯤꯡ ꯈꯤꯛꯇꯨꯅ ꯂꯥꯛꯅꯩ ꯂꯦꯝꯕꯤ ꯒ꯭ꯌꯥꯟꯗꯤ ꯇꯥꯔꯦ ꯑꯗꯨꯕꯨ ꯑꯁꯤꯕ ꯑꯃꯒꯨꯝꯅꯗꯤ ꯂꯩꯔꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯤꯟꯊꯗꯨꯅ ꯑꯗꯨꯒ ꯐꯠꯇꯕ ꯂꯝ ꯀꯂꯛꯄꯁꯤꯡ ꯑꯗꯨꯅ ꯐꯔꯦ ꯑꯁꯤꯅ ꯂꯥꯏꯅ ꯋꯥꯔꯛꯄꯅꯤ ꯐꯠꯇꯕꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯌꯥꯗꯣꯏꯅꯣ ꯑꯁꯤꯕ ꯑꯅꯤꯁꯦ ꯇꯨꯔꯦꯟ ꯃꯄꯥꯟ ꯑꯃꯗ ꯐꯨꯝꯖꯤꯟꯈ꯭ꯔꯁꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯗꯤ ꯃꯥꯒꯤ ꯊꯣꯛꯄ ꯀꯗꯥꯏꯗꯅꯣꯃ ꯆꯠꯆꯈꯤꯁꯅꯤ ꯑꯐꯕ ꯑꯍꯜ ꯑꯃꯅ ꯍꯦ ꯀꯔꯤ ꯋꯥꯉꯥꯡꯅꯣ ꯑꯗꯨꯝꯅꯕꯨ ꯀꯅꯥꯅ ꯇꯧꯅꯕꯒꯦ ꯂꯩꯁꯥꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯀꯗꯥꯏꯗ ꯆꯠꯇꯧꯔꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪꯒ ꯂꯩꯔꯣꯗꯅ ꯅꯪ ꯊꯥꯛꯑꯣꯗꯅ ꯃꯊꯣꯡ ꯃꯔꯝꯁꯨ ꯈꯪꯗꯕꯤ ꯅꯨꯄꯤꯗꯣ ꯃꯄꯥꯒ ꯃꯃꯥꯒꯁꯤꯁꯨ ꯃꯥꯅ ꯍꯥꯠꯄ ꯑꯣꯏꯔꯝꯒꯅꯤ ꯂꯥꯎꯁꯦ ꯑꯁꯤꯕꯅꯤꯁꯦ ꯐꯤ ꯈꯧꯖꯥꯎ ꯑꯃꯗ ꯌꯣꯝꯁꯤꯜꯂꯒ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯊꯝꯂꯨꯁꯦ ꯃꯣꯏꯒꯤ ꯏꯪꯈꯣꯜꯁꯦ ꯉꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯈꯔꯅ ꯁꯦꯟꯅꯔꯗꯕꯅꯤ ꯀꯅꯥꯝꯇꯅ ꯌꯦꯜꯂꯛꯄ ꯌꯥꯔꯣꯏ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯃꯌꯥꯝꯗꯣ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯂꯩꯅꯩ ꯀꯤꯕꯅ ꯂꯦꯝꯕꯤꯕꯨ ꯌꯣꯛꯅꯤꯡꯗꯕꯅ ꯐꯠꯇꯕ ꯃꯤ ꯈꯔꯅ ꯑꯃꯨꯛ ꯂꯦꯝꯕꯤꯒꯤ ꯃꯃꯥꯒ ꯃꯄꯥꯒ ꯑꯗꯨ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯊꯥꯡꯇꯣꯔꯛꯏ ꯂꯦꯝꯕꯤ ꯃꯇꯧꯗꯨ ꯎꯕꯗ ꯀꯞꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯩꯒꯤ ꯏꯃꯥꯒ ꯄꯥꯕꯒꯗ ꯁꯣꯛꯀꯅꯨ ꯅꯈꯣꯏꯒꯤ ꯐꯠꯇꯕ ꯅꯈꯨꯠ ꯑꯗꯨꯅ ꯀꯅꯥꯝꯇꯅ ꯄꯥꯏꯒꯅꯨ ꯑꯩꯒꯤ ꯏꯃꯥꯒ ꯄꯥꯕꯒꯗꯣ ꯄꯥꯏꯒꯅꯨ ꯍꯥꯏ ꯀꯅꯥ ꯀꯅꯥꯅꯣꯃ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯃꯨꯛꯇ ꯏꯟꯊꯣꯛꯈꯣ ꯂꯦꯝꯕꯤ ꯁꯤꯗ ꯂꯥꯎꯁꯦ ꯏꯆꯦꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ ꯇꯟꯖꯥ ꯑꯗꯨꯗ ꯁꯣꯔꯥꯔꯦꯜꯗꯨ ꯄꯨꯝꯃꯝ ꯃꯝꯁꯤꯜꯂꯛꯂꯦ ꯑꯃꯨꯕ ꯂꯩꯆꯤꯜꯅ ꯐꯠꯇꯕꯁꯤꯡ ꯑꯗꯨꯅ ꯂꯦꯝꯕꯤꯒꯤ ꯃꯄꯥꯒ ꯃꯃꯥꯒ ꯑꯗꯨ ꯈꯧꯖꯥꯎ ꯑꯃꯗ ꯌꯣꯝꯁꯤꯜꯂꯤ ꯐꯠꯇꯕ ꯄꯣꯠ ꯌꯣꯝꯕꯒꯨꯝꯅ ꯂꯦꯝꯕꯤ ꯋꯥꯟꯊꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯈ꯭ꯔꯦ ꯈꯪꯍꯧꯗꯅ ꯑꯀꯟꯕ ꯅꯣꯡ ꯅꯨꯡꯁꯤꯠ ꯌꯥꯎꯅ ꯀꯟꯅ ꯆꯨꯕ ꯍꯧꯔꯛꯂꯦ ꯃꯤꯁꯤꯡꯗꯨ ꯀꯥꯏꯗꯨꯅ ꯆꯦꯟꯅꯩ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯠꯇꯕꯁꯤꯡ ꯑꯗꯨꯗꯤ ꯆꯦꯟꯗꯦ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯅꯤꯗꯨ ꯐꯤꯗꯨꯅ ꯌꯣꯝꯁꯤꯜꯂꯒ ꯆꯤꯡꯅꯕ ꯍꯣꯠꯅꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯑꯁꯥꯎꯕꯅ ꯃꯩ ꯍꯧꯔꯕ ꯁꯣꯔꯥꯔꯦꯜꯅ ꯑꯀꯟꯕ ꯅꯣꯡ ꯈꯥꯛꯇꯨꯅ ꯐꯠꯇꯕ ꯃꯤ ꯑꯃꯒꯤ ꯍꯛꯆꯥꯡ ꯇꯪꯈꯥꯏ ꯈꯥꯏꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯐꯠꯇꯕ ꯑꯇꯩ ꯑꯗꯨ ꯀꯤꯕꯅ ꯂꯣꯏꯔꯝꯃꯤ ꯀꯤꯕ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯅꯈ꯭ꯔे ꯅꯣꯡ ꯑꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯆꯨꯕ ꯂꯦꯞꯂꯝꯗꯦ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯀꯟꯅ ꯁꯤꯠꯂꯝꯃꯤ ꯑꯗꯨꯕꯨ ꯂꯦꯝꯕꯤꯗꯤ ꯀꯔꯤꯃꯠꯇ ꯁꯣꯛꯂꯝꯗꯦ ꯐꯠꯇꯕ ꯃꯤ ꯑꯁꯤꯕꯗꯨ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯍꯨꯝꯗꯨꯅ ꯑꯔꯥꯞꯄ ꯂꯧꯕꯨꯛ ꯑꯃꯗ ꯍꯨꯟꯗꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯂꯦꯝꯕꯤꯒꯤ ꯃꯃꯥꯒ ꯃꯄꯥꯒ ꯑꯗꯨ ꯃꯥꯂꯦꯝ ꯏꯃꯥꯒꯤ ꯂꯩꯔꯣꯜꯅꯨꯡꯗ ꯂꯩꯀ꯭ꯔꯛ ꯆꯠꯅ ꯐꯨꯝꯖꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯂꯦꯝꯕꯤꯕꯨꯅ ꯁꯣꯔꯥꯔꯦꯜꯒꯤ ꯂꯥꯏ ꯑꯗꯨꯅ ꯄꯨꯈꯠꯈꯤꯔꯝꯃꯤ ꯂꯦꯝꯕꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯁꯣꯔꯥꯔꯦꯜꯒꯤ ꯐꯖꯔꯕ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯝꯕ ꯑꯗꯨꯗ ꯂꯦꯝꯕꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯃꯥꯁꯨ ꯁꯤꯔꯗꯨꯅ ꯂꯥꯏꯔꯝꯂꯦꯟꯗ ꯂꯩꯔꯕꯣꯏ ꯅꯤꯡꯂꯝꯃꯤ ꯑꯩꯁꯨ ꯁꯤꯔꯗꯨꯅ ꯂꯥꯏꯔꯝꯂꯦꯟꯗ ꯂꯥꯛꯂꯕ ꯑꯣꯏꯔꯦꯀꯣ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯑꯃꯒ ꯑꯉꯝ ꯁꯦꯠꯇꯨꯅ ꯆꯥꯅꯕ ꯃꯤꯑꯣꯏ ꯃꯔꯛꯇ ꯍꯤꯡꯗꯨꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯁꯤꯈꯤꯕ ꯑꯁꯤꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯩ ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯃꯥꯒ ꯏꯄꯥꯒꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯐꯝ ꯊꯣꯛꯏꯅ ꯏꯃꯥ ꯄꯥꯕ ꯀꯥꯏꯗ ꯂꯩꯒꯦ ꯅꯆꯥꯁꯨ ꯂꯥꯛꯂꯕꯅꯦ ꯏꯃꯥ ꯄꯥꯕꯒꯤ ꯃꯅꯥꯛꯇ ꯍꯧꯖꯤꯛꯇꯤ ꯀꯅꯥꯅꯁꯨ ꯑꯩꯈꯣꯏꯕꯨ ꯋꯥꯍꯜꯂꯔꯣꯏꯌꯦ ꯏꯃꯥ ꯂꯦꯝꯕꯤꯅ
mamaga mapaga kauduna thirakpa aduda Sorarelgi lai aduna lembigi mangna leplari. Lembina lai adubu khurumladuna mamaga mapaga aduda hanglami. Lembigi mataw aduda Sorareldo lembibu yamna nungsirami. Aduga lembibu themduna wari pumba lirami. Lembi yamna kaplami. Aigi imaga ipagado amuk uba phanglaroidabako. Karigi aibu hinghanbiramlibano. Aibusu imaga ipagagi matung ilhanbiramba kaidawbage. Aigi imaga ipagado yamna uninge. Madugi matamsu lakini. Hojikti nang hingdaba yade. Kaplanu lembi imaga ipagaso lairamlenda nungaina leirinihe. Aduna kapkanu ko lembi. Asengbra aigi imaga ipagado nungaina leibra. Lei yamna nungaina. Adubu nangna asumna waduna kaptuna leirabadi nangi imaga ipagaso amuk warani do. Ima waba yade. Ipa waba yade. Ai kaplaroi adudi. Adubu aigi imaga ipagadi phamba chatpa phawba ngamjadabani. Hojikti loina ngamlene lembi. Phambasu ngamle chatpasu ngamle. Nangi imaga ipagado lairamlengi leikoda khusamnaduna chatliye. Lairamlengi phazaraba leikolsingbu yengladuna. Karigumba nangna warabadi kaplabadi moisu kaplani amuk waragani. Nangi awabado mahawna uraga. Ai kaptre. Asumna Sorarelga lembiga sum laiminarakpana lembi Sorarelgi nupi oiduna yamna nuksinana laiminarami amadi lembi tha suraklami. Somdana lembigi chauraba ingkolso khulgi phattabasing aduna konungna chatuna senjau paibasingde yonthokirami. Aduga chauraba phazaraba yum sajinduna senjau paibasing adu nungaina leirami. Aduga lembi amadi Sorarelso mabanigi yamna nuksinabadu ubada layam kayaso kalaknarami. Hojikti lembi tha suraktuna layam nupi singna angang unarami. Lembigi machanupi ama phangjarami. Machanupi adugi mingbuna mapa Sorarelna thoinu haina kaubirami. Adubu lembidi angang unaraba matungda chayol ama pharakpada sikhirami. Lembina sikhibada thamoi kairaba Sorareldi kappagi khonjelna malem pumba akhak arau yauna akanma nong tarami. Ising ichau suthokhlami malemda. Hojikti lembi mapaga mamaga gi manakta nungaina amuk laikhre. Lembi machanupi thoinuso laigi macha oibana matik mathauna amadi sakti su chelami. Chahi kaya haukhre thoinu laisabi pharakle. Nongmata aigi ima kanano hangdaba thoinu mapa Sorarelda aigi ima kanano karaida leige haiduna hangba horaklami. Lai tangkhai mi tangkhai oiba thoinugi ningai magi fattaba maching aduda khangba ngamdaduna mapa Sorarelna mamagi wari pumbali thoklami. Wari sing adu tabada thoinu yamna kaplami. Ipa Sorarel karigino asukuiba matamase aigi nushiraba ima pupu amadi iboki wari amata libidabadi. Wari sing adu khanglabadi mapa aibu thanamlaga icha chatkragani khanbadagi lidabane. Adubu aishu khangi nongma natraga nongmadi ichana mapa aingonda aigi ima kanano haina hanglakani haibasu. Matam aduda aine ichagi mafamda wari sing ado khanghalage haina ngaibane. Adubu matamdo yauraba male masidi. Hoi ipa Sorarel matam ado yaure. Adubu aine ipabu kaidawnungda thadoktuna chatloye. Ado ipa Sorarel aigi imado tasengnamak yamna phajabra masaksu yamna nungsibra ipa. Yam phajai. Aigi lembido yamna phajai. Phajai haina kayarak hairabasu penba lairoi. Masaksu yamna nungsi. Nangi imagi masakto icha yengningbro hose. Hoi ipa Sorarel ai imagi masakto yamna yengninge. Lao adudi ipagi nakta lao. Asumna mapa Sorarelna mamagi ayekpa lai ama macha thoinuda yenghalami. Nangi imaga icha thoinuga khetnaba karisu leite. Chap manai saksu chusu sawongsu sadasu. Thoinu masana masabu yengjaraduna kapchai
ꯃꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ ꯑꯗꯨꯒ ꯑꯁꯥꯎꯕ ꯌꯥꯝꯅ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯄꯥꯗ ꯃꯃꯥꯒꯤ ꯄꯣꯛꯐꯝ ꯂꯝꯗꯝꯗ ꯆꯠꯂꯨꯒꯦ ꯂꯩꯔꯨꯒꯦ ꯃꯇꯝ ꯈꯔ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯄꯥ ꯁꯣꯔꯥꯔꯦꯜꯅꯗꯤ ꯈꯪꯂꯝꯃꯤ ꯃꯆꯥ ꯊꯣꯏꯅꯨꯅ ꯆꯠꯅꯤꯡꯂꯤꯕ ꯑꯗꯨ ꯃꯃꯥꯒꯤ ꯂꯃꯟ ꯈꯨꯝꯕꯅꯤ ꯍꯥꯏꯕ꯫ ꯊꯣꯏꯅꯨꯕꯨ ꯐꯅ ꯊꯤꯡꯗꯨꯅꯁꯨ ꯉꯝꯂꯔꯣꯏ ꯈꯪꯕꯗꯒꯤ ꯃꯄꯥꯅ ꯂꯥꯏꯒꯤ ꯃꯒꯨꯟ ꯂꯩꯕ ꯇꯥ ꯑꯃ ꯄꯤꯔꯝꯃꯤ꯫ ꯃꯁꯤꯅ ꯏꯆꯥꯒꯤ ꯇꯉꯥꯏ ꯐꯗ꯭ꯔꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯅꯕ ꯅꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯍꯥꯏꯅ ꯑꯗꯨꯒ ꯂꯥꯏ ꯁꯥ ꯑꯉꯧꯕ ꯑꯃꯒ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯆꯥꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗ ꯇꯣꯡꯅꯅꯕ ꯑꯁꯨꯝꯅ ꯊꯣꯏꯅꯨ ꯃꯄꯥꯒꯤ ꯑꯌꯥꯕ ꯂꯧꯗꯨꯅ ꯃꯄꯥꯕꯨ ꯈꯨꯔꯨꯝꯂꯝꯂꯒ ꯃꯥꯂꯦꯝꯗ ꯑꯃꯨꯛ ꯄꯥꯏꯊꯔꯛꯂꯦ꯫ ꯁꯥ ꯑꯉꯧꯕ ꯑꯗꯨꯕꯨ ꯇꯣꯡꯂꯗꯨꯅ ꯃꯥꯂꯦꯝ ꯌꯧꯔꯕ ꯃꯇꯝꯗ ꯁꯥ ꯑꯉꯧꯕ ꯑꯗꯨ ꯑꯃꯨꯛ ꯍꯜꯍꯟꯈ꯭ꯔꯦ꯫ ꯊꯣꯏꯅꯨꯅ ꯀꯧꯕꯒ ꯑꯃꯨꯛ ꯂꯥꯛꯎ ꯍꯥꯏꯅ ꯃꯄꯥꯅ ꯇꯥꯛꯂꯛꯄ ꯃꯃꯥꯒꯤ ꯈꯨꯜ ꯑꯗꯨ ꯌꯧꯔꯛꯂꯦ ꯊꯣꯏꯅꯨ꯫ ꯑꯁ ꯐꯖꯈ꯭ꯔꯦꯗ ꯇꯥꯏꯕꯪ ꯃꯤꯒꯤ ꯂꯩꯐꯝ ꯑꯁꯤꯗꯤ꯫ ꯎ ꯋꯥ, ꯄꯥꯠ ꯇꯨꯔꯦꯜ, ꯆꯥꯎꯔꯕ ꯆꯤꯡꯖꯥꯎ, ꯂꯧꯕꯨꯛ ꯂꯝꯍꯥꯡ, ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯦ꯫ ꯑꯗꯨꯒ ꯃꯤꯁꯤꯡ ꯑꯁꯤꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇ꯭ꯔꯤꯕ ꯑꯁꯤꯅ ꯀꯔꯤꯒꯤ? ꯑꯩꯒꯤ ꯏꯃꯥꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯑꯗꯨꯅ ꯀꯔꯥꯏꯗ? ꯑꯩꯒꯤ ꯄꯨꯄꯨ ꯏꯕꯣꯛꯅ ꯆꯪꯈꯤꯕ ꯂꯩꯀ꯭ꯔꯛ ꯑꯗꯨꯅ ꯃꯐꯝ ꯀꯔꯥꯏꯗ? ꯄꯨꯄꯨꯒ ꯏꯕꯣꯛꯀꯗ ꯑꯃꯨꯛꯇ ꯈꯨꯔꯨꯝꯖꯒꯦ ꯍꯥꯟꯅ꯫ ꯊꯣꯏꯅꯨꯅ ꯑꯌꯨꯛ ꯑꯉꯟꯕꯗ ꯂꯩꯆꯤꯜ ꯃꯔꯛꯇ ꯃꯃꯥꯒꯤ ꯈꯨꯜ ꯇꯝꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯈꯨꯜ ꯑꯗꯨꯒꯤ ꯑꯎꯕ ꯃꯤ ꯈꯨꯗꯤꯡ ꯃꯤꯠ ꯀꯨꯞꯅꯔꯝꯗꯦ꯫ ꯆꯦꯟꯊꯣꯛ ꯆꯦꯟꯊꯣꯛꯇꯨꯅ ꯌꯦꯡꯅꯩ꯫ ꯈꯔ ꯑꯃꯗꯤ ꯂꯦꯝꯕꯤ ꯅꯠꯇ꯭ꯔꯅꯦ ꯍꯥꯏꯅꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯩ꯫ ꯍꯥꯟꯅꯒꯤ ꯐꯠꯇꯕ ꯅꯍꯥꯁꯤꯡ ꯑꯗꯨꯗꯤ ꯑꯍꯜ ꯈꯔ ꯑꯣꯏꯅꯔꯝꯂꯦ ꯑꯗꯨꯒ ꯐꯠꯇꯕ ꯂꯝ ꯀꯜꯂꯛꯄ ꯑꯍꯜꯁꯤꯡ ꯑꯗꯨꯗꯤ ꯑꯍꯜ ꯌꯥꯝꯅ ꯑꯣꯏꯅꯔꯝꯂꯦ꯫ ꯀꯔꯤꯒꯤꯅꯣ ꯃꯤꯁꯤꯡ ꯑꯁꯤꯅ ꯑꯩꯕꯨ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯂꯤꯕ ꯑꯁꯤꯅ? ꯑꯩꯁꯤꯕꯨ ꯇꯥꯏꯕꯪ ꯃꯤ ꯃꯥꯟꯗ꯭ꯔꯕ ꯖꯥꯠꯂꯥ? ꯑꯩꯁꯨ ꯇꯥꯏꯕꯪ ꯃꯤꯅꯤ ꯀꯩꯅꯣ꯫ ꯏꯄꯥꯅ ꯂꯥꯏ ꯑꯣꯏꯔꯕꯁꯨ ꯏꯃꯥꯗꯤ ꯇꯥꯏꯕꯪ ꯃꯤꯅꯤ꯫ ꯑꯍꯜ ꯑꯃꯅ ꯕꯦꯃꯥ ꯅꯪꯕꯨ ꯂꯦꯝꯕꯤ ꯅꯠꯇ꯭ꯔꯣ? ꯅꯪ ꯑꯃꯨꯛ ꯍꯜꯂꯛꯂꯕ꯭ꯔꯣ? ꯑꯩ ꯚꯥꯞ ꯇꯥꯔꯦ꯫ ꯃꯣꯏꯅ ꯑꯩꯕꯨ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯉꯤꯕ ꯏꯃꯥꯒ ꯃꯥꯟꯅꯕꯒꯤ ꯑꯣꯏꯔꯦ꯫ ꯑꯗꯨꯗꯤ ꯏꯃꯥ ꯑꯗꯨꯝ ꯁꯥꯔꯒꯦ꯫ ꯃꯥꯅꯦ ꯏꯅꯦ, ꯂꯦꯝꯕꯤꯅꯦ꯫ ꯑꯩ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯏꯅꯦ꯫ ꯑꯍꯜ ꯑꯇꯩ ꯑꯗꯨꯅꯁꯨ ꯂꯦꯝꯕꯤ ꯅꯪꯗꯤ ꯌꯥꯝꯅ ꯍꯣꯡꯂꯝꯂꯦ꯫ ꯅꯁꯛ ꯅꯇꯧꯁꯨ ꯍꯦꯟꯅ ꯐꯖ ꯊꯣꯛꯂꯝꯂꯦ꯫ ꯑꯗꯨꯒ ꯅꯪꯗꯤ ꯑꯍꯜꯁꯨ ꯁꯨꯡꯑꯣꯏ ꯑꯣꯏꯁꯤꯟꯗꯦ꯫ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣꯅꯦ ꯑꯗꯨꯕꯣ? ꯑꯍꯜ ꯑꯃꯅ ꯑꯃꯨꯛ ꯅꯍꯥꯟ ꯃꯈꯩꯕꯨ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯔꯨꯒꯦ? ꯅꯈꯨꯠꯇꯁꯨ ꯐꯖꯔꯕ ꯇꯥ ꯑꯃꯁꯨ ꯄꯥꯏꯔꯤ꯫ ꯑꯩꯈꯣꯏꯗꯤ ꯅꯣꯡ ꯅꯨꯡꯁꯤꯠ ꯑꯈꯟꯕ ꯃꯔꯛ ꯑꯗꯨꯗ ꯅꯪꯁꯨ ꯍꯨꯝꯗꯨꯅ ꯄꯨꯗꯨꯅ ꯁꯤꯈ꯭ꯔꯦ, ꯍꯤꯡꯂꯝꯂꯔꯣꯏ ꯍꯥꯏꯅ ꯈꯟꯅꯔꯝꯂꯤꯕꯅꯤ꯫ ꯍꯤꯡꯕꯒꯤꯅꯦ ꯑꯩ ꯑꯃꯨꯛ ꯍꯜꯂꯛꯏꯁꯦ꯫ ꯇꯥꯁꯤꯕꯨꯗꯤ ꯑꯃꯝ ꯑꯔꯥꯛꯇ ꯆꯠꯄꯗ ꯀꯥꯟꯅꯩ ꯍꯥꯏꯗꯨꯅ ꯄꯨꯕꯅꯦ꯫ ꯑꯗꯣ ꯑꯩꯒꯤ ꯌꯨꯝꯗꯨꯕꯨ? ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯑꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯪꯅ ꯃꯥꯡꯈꯤꯕꯗꯒꯤ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯀꯣꯅꯨꯡꯒꯤ ꯃꯤꯁꯤꯡꯗ ꯌꯣꯟꯊꯣꯛꯈ꯭ꯔꯦꯗꯣ꯫ ꯍꯧꯖꯤꯛꯇꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯀꯌꯥꯅ ꯌꯨꯝ ꯆꯥꯎꯅ ꯆꯥꯎꯅ ꯁꯥꯖꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯣꯏꯅ ꯍꯦꯛ ꯂꯩꯕꯗꯒꯤ ꯈꯨꯜ ꯑꯁꯤꯁꯨ ꯍꯦꯟꯅ ꯋꯥꯔꯕꯅꯤ꯫ ꯅꯨꯄꯤ ꯑꯉꯥꯡ ꯐꯥꯎꯕ ꯊꯣꯛꯄ ꯉꯝꯅꯗ꯭ꯔꯦ꯫ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯤꯅꯥꯏꯒꯨꯝꯅꯅꯤ ꯁꯤꯖꯤꯟꯅꯔꯤꯕꯁꯦ, ꯀꯣꯅꯨꯡꯗꯒꯤ ꯂꯥꯛꯄꯅꯦ ꯍꯥꯏꯗꯨꯅ꯫ ꯂꯦꯝꯕꯤ ꯅꯪꯗꯤ ꯆꯪꯂꯨꯔꯅꯨ ꯃꯐꯝ ꯑꯗꯨꯗ, ꯑꯃꯨꯛ ꯑꯋꯥꯕ ꯇꯥꯔꯅꯤ꯫ ꯍꯥꯟꯅꯁꯨ ꯋꯥꯗꯨꯅꯇ ꯂꯥꯛꯂꯕꯅꯤ꯫ ꯀꯩꯁꯨ ꯇꯧꯔꯣꯏꯗ꯫ ꯑꯩꯒꯤ ꯏꯃꯥꯒ ꯏꯄꯥꯒꯒꯤ ꯏꯪꯈꯣꯜꯕꯨ ꯃꯣꯏꯅ ꯍꯦꯛꯇ ꯂꯧꯕ ꯌꯥꯕ꯭ꯔꯣ? ꯑꯗꯣ ꯑꯩꯒꯤ ꯂꯝꯕꯨ ꯌꯣꯜꯂꯤꯕ ꯃꯣꯏꯗꯤ ꯀꯥꯏꯗ ꯂꯩꯔꯝꯒꯅꯤ? ꯃꯣꯏꯗ ꯍꯥꯏꯔꯕꯁꯨ ꯀꯥꯟꯅꯔꯔꯣꯏꯅꯦ꯫ ꯑꯍꯜ ꯂꯣꯏꯅ ꯑꯣꯏꯔꯕꯅꯤ꯫ ꯅꯪꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯍꯥꯟꯅꯗꯤ ꯏꯀꯤꯗ ꯀꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯦꯝꯕꯤ ꯅꯪꯁꯨ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏ꯫ ꯑꯀꯤꯕ ꯃꯆꯦꯠ ꯑꯃꯠꯇꯁꯨ ꯎꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯂꯥꯏꯒꯤ ꯃꯆꯥꯕꯨ ꯃꯥꯜꯂꯤ꯫ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ꯫ ꯁꯦꯟꯖꯥꯎ ꯄꯥꯏꯕꯁꯤꯡꯅ ꯎꯈ꯭ꯔꯕꯗꯤ ꯅꯪꯕꯨ ꯁꯣꯏꯗꯅ ꯐꯥꯈ꯭ꯔꯒꯅꯤ꯫ ꯊꯣꯏꯅꯨꯒꯤ ꯂꯝ ꯌꯣꯟꯈꯤꯕ ꯑꯍꯜꯁꯤꯡ ꯑꯗꯨꯒꯤ ꯃꯌꯨꯝꯗꯨ ꯇꯥꯛꯂꯛꯏ꯫ ꯑꯗꯨꯒ ꯊꯣꯏꯅꯨꯅ ꯑꯍꯜꯁꯤꯡꯗꯨ ꯎꯅꯔꯒ ꯃꯥꯒꯤ ꯂꯝꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯤꯅꯕ ꯍꯥꯏꯔꯨꯆꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯊꯣꯏꯅꯨꯕꯨ ꯂꯦꯝꯕꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯌꯥꯝꯅ ꯀꯔꯦꯝ ꯀꯊꯥꯏꯅꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯅꯨꯗꯤ ꯃꯃꯥ ꯂꯦꯝꯕꯤ ꯅꯠꯇꯕꯅꯤꯅ ꯑꯍꯜꯁꯤꯡ ꯑꯗꯨ ꯇꯝꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯌꯦꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯍꯥꯏꯗ꯭ꯔꯕꯗꯤ ꯅꯊ꯭ꯋꯥꯏ ꯃꯥꯡꯒꯅꯤ ꯍꯥꯏꯅ ꯀꯤꯍꯜꯂꯝꯂꯒ ꯊꯣꯏꯅꯨꯒꯤ ꯁꯞꯇ ꯑꯗꯨꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤꯔꯝꯃꯤ꯫ ꯊꯣꯏꯅꯨ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯈꯨꯜꯒꯤ ꯈꯥꯛꯄꯣꯛꯁꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕꯁꯤꯡꯒꯤ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ ꯃꯆꯥꯁꯤꯡ ꯄꯨꯗꯨꯅ꯫ ꯑꯗꯨꯒ
Thoinuna hayo haiba wasing adu hairami. Senjau paiba sing adunasu fattaba ahalsing adu phuraga amuk talaklami. Aduga Thoinugi manakta laktuna amuk hairami. Thoinunasu ahalsing adu nathwai hingninglabadi aina hairibasi tawgadabani haina kihalami. Fattaba naha kharadu Thoinubu lembi oiraboi ningduna numidang athengbada khulgi khangpok sang aduda laklami. Lembi nang amu hale hairi ne he se thong sang ta hangu se wari macha amta sa se nasak na tawsu amuk toiba haijindana phajari nangdi paw se tabada aikhoi leiba ngamdadana laklibani thong se hangu ne lembi hange ado noi mi di surakpro loina mi surakpro kaina hangine masu aikhoi ngaiduna leiramliba jani ne suye thong do hangu ne hanglage o noi loina sudi surakpa oire phare ngayu ko ai loisilaga tholage ko hais khupajado as tugu chungi he lembi gi khupajasidi loisilaga thorage karibu loisilebno itawsing phajai he lembi se phajai koi taw tholo lembi ngairi ne khoi thore Thoinu makhuta fajaraba lichai ma pairaga tholai aduga hoi mai haidabida phutaba haurai chenbaga nangbaja nate Thoinugi khupuda aduda numidang aduda fattaba sing aduna lawba kappa tawba do kana matan hek tholaklamde kibana senjau paiba sing aduna khulgi mi phure khanbadagi hek tho ubada moisu phurakani kibadagi fattaba mi sing adu phuba yaba phuraga khulgi lampakta loina pullaga thambi Thoinuna nongalakpada khunja pumba yengnei senjau paiba mi khara suthoklai senjau paiba sing aduna sidi phajana phuthare he aikhoi na taba kanano ne sumaina di aikhoi na furoibo naadi phajana naramgani ne noibu kanana phuramlibano khunja sing wari sanai tumina kaino ne moina phuba nate haisibo machin thiri oramgani moina taba kanalegi khulsida olise kalakpu peli phuri sisu yamna ne moi masen yamna jana jabani senjau paiba sing aduna hai noibu loina siribra ne he kanana phuramlino aduga pullaga thanamni sibo fattaba naha amana soli loina haidorai khunja pomba inganga khre kalaksu penarami yamna afaba khunja kharana senjau paiba sing ado Thoinugi manak tamna lai aduga Thoinugi thong hangtoraklami aduga changlai senjau paiba sing aduna nupido masam pairaga chingthoro khongoina simia mangda masak phajaraga itu oige Thoinuna senjau paiba ama changlakpa duda imungda taptaina futharaga langthorai senjau paiba mapanda leiba sing adu khangki ki khre aduga Thoinu tholaktuna moibusu taptagi futharami khunja mayamdi mit pena yengnarami aduga Thoinuna senjau paiba sing adu hayang phawbagi manungda magi ingkol thadokduna chatkigadabani chatchabadi ma laktuna ahakpa cherak pigani haina kihalaga thadokhirami senjau paiba sing adu chatkhre aduga khulgi nupi angang singdo Thoinugi matau adu ubada peladuna yamna haraunarami aduga Thoinugi manakta changlaktuna thagat wahai amadi khunja pumba hojikti kiningai oidre haina harau wahai phongdoknarami senjau paiba asokpa sing aduna moigi ahal laman sagaina tai singda pau tamlami aduga naha kharana hojikmak Thoinugi manakta chatuna Thoinubu phanaba khanarami adubu senjau paiba ahal singna thinglami hayeng masana lakchadauba leiraba adubu karigi phurdoino haina yamna thoksadana leirami asumna hayengi matamdu yaushilakle Thoinu saubana mai haure mapana piba ta adu pairaduna senjau paiba singi yumda changlai khulgi mi khaisu Thoinugi mataw aduda yengnei yumdagi thoknaraktuna senjau paiba nupa amana hai noida ngarang phure haiba nupido asirane he madi lakula ene aikhoina haidro masa mathanda lakani haidana ta amasu pairei ne nupi se masa khupaja siga ta ga paidana pamui ne aigi nupi bu oirageda hai bema ta ga pairanu nangi na yum inkol sida leijaro ngasi dagidi aduga ne aigi nupi oiba tare ahal dinate atombi oina nangna tare subi oidoini nungaina leijau natrabadi ithandagi nupi oiraroi
ꯃꯌꯥꯝꯒꯤ ꯑꯣꯏꯔꯒ ꯇꯣꯛꯂꯅꯤꯅꯦ ꯋꯥ ꯍꯥꯏꯕ ꯅꯪꯗꯦ ꯊꯣꯏꯅꯨꯅ ꯃꯥꯒꯤ ꯇꯥ ꯑꯗꯨ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯊꯕꯥꯛꯇ ꯂꯪꯉꯛꯇꯨꯅ ꯆꯣꯞ ꯂꯥꯎꯅ ꯊꯤꯜꯂꯒ ꯐꯥꯎꯗꯣꯛꯏ ꯑꯗꯨꯒ ꯇꯥ ꯑꯗꯨ ꯊꯣꯏꯅꯨꯒꯤ ꯈꯨꯠꯇ ꯑꯃꯨꯛ ꯄꯥꯏꯁꯤꯜꯂꯛꯏ ꯃꯗꯨ ꯎꯕꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕꯁꯤꯡ ꯑꯗꯨ ꯄꯥꯈꯠꯈ꯭ꯔꯦ ꯑꯗꯨꯒ ꯂꯣꯏꯅꯁꯨ ꯆꯦꯟꯊꯣꯛꯅꯔꯛꯏ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯍꯣꯏꯃ ꯑꯁꯤꯗꯤ ꯅꯨꯄꯤ ꯅꯠꯇꯦ ꯂꯥꯏꯅꯤ ꯃꯁꯦ ꯃꯤꯇ꯭ꯔꯪꯍꯩ ꯃꯥꯒꯤ ꯇꯥꯁꯦ ꯍꯥꯟꯅ ꯃꯨꯟꯗꯕ ꯌꯥꯔꯣꯏ ꯅꯨꯄꯤꯒ ꯑꯣꯏꯔꯣꯏ ꯍꯥꯠꯇꯣꯛꯈ꯭ꯔꯁꯦ ꯔꯤꯄꯤꯠ ꯃꯌꯥꯝ ꯍꯨꯞꯇꯨꯅ ꯊꯣꯏꯅꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ ꯊꯣꯏꯅꯨꯅ ꯃꯥꯒꯤ ꯇꯥ ꯑꯗꯨ ꯃꯌꯥꯝ ꯑꯗꯨꯗ ꯂꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯇꯥ ꯑꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯃꯌꯥꯝ ꯑꯗꯨꯕꯨ ꯇꯝꯊꯤꯅ ꯃꯅꯤꯡ ꯃꯃꯥꯡ ꯐꯥꯎꯗꯨꯅ ꯑꯣꯟꯗꯨꯅ ꯐꯨꯔꯝꯃꯤ ꯌꯥꯝꯈ꯭ꯔꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯑꯍꯜ ꯂꯃꯟ ꯃꯆꯥ ꯃꯁꯨ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯝꯗꯦ ꯐꯨꯕꯗ ꯅꯨꯄꯤꯈꯛ ꯅꯠꯇꯅ ꯊꯣꯏꯅꯨꯒꯤ ꯃꯇꯧ ꯑꯗꯨ ꯈꯨꯟꯖꯥ ꯄꯨꯝꯕꯅ ꯃꯌꯥ ꯀꯥꯗꯨꯅ ꯌꯦꯡꯅꯔꯝꯃꯤ ꯑꯐꯕ ꯃꯤꯈꯩꯗꯤ ꯍꯔꯥꯎꯅꯔꯝꯃꯤ ꯐꯠꯇꯕ ꯃꯤꯈꯩꯗꯤ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯅꯔꯝꯃꯤ ꯑꯁꯨꯝꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕꯁꯤꯡ ꯑꯗꯨ ꯐꯨꯕ ꯍꯦꯟꯃꯜꯂꯛꯄꯗꯒꯤ ꯆꯦꯟꯕ ꯐꯥꯎꯕ ꯉꯝꯂꯝꯗ꯭ꯔꯦ ꯇꯟꯖꯥ ꯑꯗꯨꯗ ꯃꯄꯥ ꯁꯣꯔꯥꯔꯦꯜꯅ ꯅꯣꯡ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯀꯌꯥ ꯁꯤꯠꯇꯨꯅ ꯏꯪꯈꯣꯜ ꯑꯗꯨꯗ ꯁꯥꯔꯤꯕ ꯐꯖꯔꯕ ꯆꯥꯎꯔꯕ ꯌꯨꯝꯀꯩꯁꯤꯡ ꯑꯗꯨ ꯍꯨꯝꯗꯨꯅ ꯐꯨꯛꯇꯨꯅ ꯄꯨꯈꯤꯔꯝꯃꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯨ ꯑꯩꯈꯣꯏ ꯆꯠꯆꯔꯒꯦ ꯍꯥꯏꯅ ꯂꯣꯏꯅ ꯆꯦꯟꯈꯤꯔꯝꯃꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯏꯪꯈꯣꯜ ꯑꯗꯨ ꯄꯨꯡꯍꯥꯡ ꯍꯥꯡꯈ꯭ꯔꯦ ꯃꯄꯥꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯇꯧꯗꯨꯅ ꯂꯣꯏꯅ ꯍꯨꯝꯗꯨꯅ ꯄꯨꯈꯤꯕꯅ ꯈꯨꯟꯖꯥ ꯄꯨꯝꯕ ꯈꯨꯔꯨ ꯀꯨꯟꯗꯨꯅ ꯊꯣꯏꯅꯨꯕꯨ ꯈꯨꯔꯨꯝꯅꯩ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗ ꯂꯩꯔꯝꯕ ꯐꯠꯇꯕ ꯃꯤꯁꯤꯡ ꯑꯁꯨ ꯒ꯭ꯌꯥꯟ ꯂꯣꯏꯅ ꯇꯥꯔꯛꯇꯨꯅ ꯊꯣꯏꯅꯨꯕꯨ ꯈꯨꯔꯨꯝꯖꯩ ꯊꯣꯏꯅꯨ ꯀꯞꯇꯨꯅ ꯃꯄꯨꯒ ꯃꯕꯣꯛꯀꯒꯤ ꯐꯨꯝꯖꯤꯟꯈ꯭ꯔꯕ ꯃꯐꯝ ꯑꯗꯨꯗ ꯄꯨꯄꯨ ꯏꯕꯣꯛ ꯍꯥꯏꯅ ꯈꯨꯔꯨꯝꯖꯩ ꯊꯣꯏꯅꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯦꯝꯕꯤ ꯅꯠꯇꯦ ꯂꯦꯝꯕꯤꯒꯤ ꯃꯆꯥ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯈꯪꯅꯔꯛꯂꯝꯃꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗ ꯊꯣꯏꯅꯨꯅ ꯃꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯃꯕꯣꯛꯀ ꯃꯄꯨꯒ ꯃꯃꯥ ꯂꯦꯝꯕꯤꯒꯒꯤ ꯐꯖꯔꯕ ꯐꯨꯔꯥ ꯁꯥꯔꯗꯨꯅ ꯊꯣꯏꯅꯨꯅ ꯂꯥꯠꯂꯝꯃꯤ ꯑꯗꯨꯒ ꯈꯨꯟꯖꯥꯁꯤꯡꯗ ꯃꯥꯒꯤ ꯏꯪꯈꯣꯜ ꯃꯃꯥꯒꯤ ꯃꯕꯣꯛꯀꯤ ꯑꯃꯗꯤ ꯃꯄꯨꯒꯤ ꯃꯣꯡꯐꯝ ꯐꯨꯔꯥ ꯑꯗꯨꯕꯨ ꯁꯦꯟꯅꯕꯤꯅꯕ ꯈꯨꯟꯖꯥꯁꯤꯡꯗ ꯍꯥꯏꯖꯔꯝꯃꯤ ꯈꯨꯜꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯊꯣꯏꯅꯨꯕꯨ ꯆꯠꯈꯤꯗꯅꯕ ꯊꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯊꯣꯏꯅꯨꯅ ꯀꯔꯤꯒꯨꯝꯕ ꯈꯨꯜ ꯑꯁꯤꯗ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯛꯎ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯂꯥꯏꯒꯤ ꯁꯥ ꯑꯗꯨ ꯀꯧꯔꯗꯨꯅ ꯑꯃꯨꯛ ꯄꯥꯏꯈꯤꯔꯝꯃꯤ ꯁꯣꯔꯥꯔꯦꯜ ꯇꯝꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨꯅ ꯃꯣꯏꯒꯤ ꯍꯥꯟꯅꯒꯤ ꯂꯩꯐꯝ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯂꯩꯗꯨꯅ ꯊꯣꯏꯅꯨꯒꯤ ꯋꯥꯔꯤ ꯃꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯔꯝꯅ ꯇꯥꯟꯊꯣꯔꯛꯄꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯀꯣꯡꯁꯨ ꯌꯧꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯊꯣꯏꯅꯨꯒꯤ ꯈꯨꯜꯁꯨ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ ꯊꯣꯏꯅꯨꯁꯨ ꯃꯄꯥ ꯁꯣꯔꯥꯔꯦꯜꯒ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ